ꯂꯣꯏꯁꯜꯂꯣ ꯁꯤꯡꯖꯨꯗ ꯂꯣꯏꯁꯜꯂꯨ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯂꯣꯏꯔꯦ ꯃꯣꯔꯣꯛꯁꯨ ꯆꯤꯛꯄ ꯁꯤꯡꯖꯨꯁꯨ ꯁꯥꯕ ꯌꯦꯡꯕꯗ ꯃꯁꯥ ꯆꯥꯎꯕ ꯃꯥꯟꯕꯅꯤ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯗꯦ ꯅꯪꯅ ꯂꯩꯕꯤꯌꯣ ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯂꯥꯛꯆꯔꯦ ꯉꯁꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯃꯌꯥꯝ ꯉꯥꯍꯩ ꯊꯣꯡꯕꯅꯤꯀꯣ ꯉꯥꯍꯩ ꯊꯣꯡꯕꯒ ꯑꯗꯨꯗꯒꯤ ꯁꯤꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯂꯩꯖꯔꯦ ꯀꯣꯠꯄꯒꯤ ꯍꯪꯒꯥꯝ ꯃꯅꯥꯒ ꯀꯣꯕꯤꯒ ꯂꯧꯖꯔꯦ ꯃꯌꯥꯝ ꯉꯁꯤ ꯑꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯤꯀꯣ ꯉꯥꯍꯩ ꯆꯥꯕꯒꯤ ꯉꯥꯍꯩ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯒꯤ ꯑꯗꯨ ꯔꯤꯀ꯭ꯋꯦꯁꯇꯣ ꯏꯌꯥꯝꯕ ꯑꯃꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝ ꯁ꯭ꯀꯤꯟꯗ ꯃꯥꯒꯤ ꯀꯣꯃꯦꯟꯗꯣ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯁꯨ ꯌꯦꯡꯕꯤꯌꯨ ꯏꯌꯥꯝꯕꯅꯤ ꯚꯤꯌꯔꯁꯅꯤꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯌꯦ ꯏꯆꯟꯅꯨꯄꯤꯅ ꯍꯥꯏꯌꯦ ꯀꯔꯤ ꯃꯃꯥꯁꯦ ꯀꯔꯤ ꯑꯍꯥꯎꯕꯗꯤ ꯄꯤꯖꯗꯦ ꯁꯨꯝ ꯀꯔꯤ ꯑꯆꯝꯕ ꯄꯤꯖꯔꯦ ꯑꯗꯣ ꯉꯁꯤ ꯃꯌꯥꯝ ꯑꯍꯥꯎꯕꯁꯨ ꯊꯣꯡꯅꯕ ꯂꯥꯛꯀꯅꯤ ꯑꯍꯥꯎꯕꯅꯤ ꯉꯁꯤ ꯃꯊꯦꯜꯗꯤ ꯑꯗꯨ ꯃꯊꯦꯜꯗꯤ ꯃꯌꯥꯝ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯃꯥꯅ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ ꯃꯌꯥꯝ ꯇꯥꯁꯤ ꯃꯥꯅ ꯉꯥꯡꯗꯣꯏꯔ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯁꯤ ꯑꯍꯥꯎꯕ ꯍꯥꯏꯕꯨ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯅꯠꯇꯦꯗ ꯁꯨꯝ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯁꯦ ꯍꯥꯏꯅ ꯏꯃꯥ ꯏꯆꯥ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯍꯥꯏꯅ ꯇꯧꯕꯒꯤ ꯋꯥꯔꯤꯅꯤ ꯀꯩꯁꯨꯝ ꯈꯟꯕꯗꯤ ꯂꯩꯖꯗꯦ ꯑꯍꯥꯎꯕ ꯀꯔꯤ ꯍꯥꯎꯇꯕ ꯀꯔꯤ ꯑꯃꯠꯇꯅꯤ ꯏꯆꯟꯅ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯅꯁꯨ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝꯅ ꯅꯣꯛꯈꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯕꯗ ꯑꯗꯨꯅ ꯉꯁꯤ ꯏꯆꯥꯅꯤꯄꯥꯅ ꯉꯥ ꯄꯨꯔꯛꯅ ꯄꯤꯖꯔꯤꯁꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯃꯨꯛꯕꯥꯡꯁꯦ ꯅꯪ ꯍꯧꯔꯣ ꯍꯥꯟꯅ ꯆꯥꯔꯣ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯁꯤꯒ ꯊꯝꯒꯦ ꯁꯤ ꯃꯈꯥꯗ ꯀꯩꯝ ꯀꯥꯏꯗꯦ ꯈꯣꯠꯄ ꯅꯨꯡꯉꯥꯏꯅꯕ ꯃꯦꯗꯥꯝ ꯉꯥꯍꯩꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯒꯦ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯉꯥꯍꯩ ꯀꯧꯏ ꯁꯤꯁꯦ ꯑꯁꯣꯝꯗ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯦꯅꯦ ꯄꯪꯀꯥꯁ ꯀꯧꯕ꯭ꯔꯣ ꯄꯪꯀꯥꯁ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯃꯣꯔꯣꯛꯇꯤ ꯊꯥꯗꯛꯄ ꯖꯥꯠꯇꯦꯀꯣ ꯍꯧꯔꯣ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯍꯧꯔꯦ ꯑꯩꯁꯨ ꯍꯧꯖꯔꯒꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯃꯥꯡꯉꯣꯏ ꯍꯣꯏ ꯅꯪ ꯀꯣꯕꯤꯁꯦ ꯂꯧꯔꯣ ꯅꯪ ꯁꯣꯏꯗꯔꯣ ꯑꯁꯤ ꯌꯥꯝꯒꯅꯤ ꯁꯤꯗꯤ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇꯕꯅꯤꯅ ꯁꯤꯡꯖꯨꯁꯨ ꯃꯩ ꯍꯧꯔꯦ ꯁꯥꯔꯦ ꯃꯣꯔꯣꯛꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦ ꯀꯩ ꯍꯥꯏ ꯃꯃꯥꯒ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯂꯩ ꯊꯣꯏꯅ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦꯗ ꯃꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯉꯥꯁꯨ ꯍꯥꯎꯔꯝꯅꯤ ꯍꯥꯎꯏ ꯉꯥ ꯑꯩꯅꯁꯨ ꯄꯥꯝꯕ ꯉꯥꯅꯤꯁꯦ ꯃꯣꯔꯣꯛꯇꯤ ꯉꯁꯤꯁꯨ ꯃꯩ ꯍꯧꯔꯦ ꯁꯥꯔꯦ ꯍꯥꯎꯏ
Hanggaman na sa masya kaput niya. Sidon na to ni na. 별로들 안 가면. Hukum jadi yang gimana? Ngay tới không để sao ạ. Ngay cái thao sẽ. Thao rồi. Mua được xem mấy hầu là sao hào nó xa đó. Ấy xin dù quý đã trả ra một bằng mà xí không sai mà hào biến xin dù à. Mua được đâu ra. Mà liên khả. Mà thì là khá bà nè từ ta. Mà thì mà thao hay nào bên. Mà nên khá rồi hay này nào rồi thì. Jangan dulu ya, ini extra block mana jangan ya. Jangan kenapa ya ini. Tapi jangan kakak nengau. Nang xin chúng tôi là sao luôn? Xin chúng tôi là sao luôn ấy đi? Mua được sao bao rồi nè? Mua được số xích bạ, xin chúng số sao bạ? Yang pada masa cawaman bani, sakit jam sad deh, sa ulang mana susi deh. Jam sad ang mata pagaman bani, wah. Kami am na komen dah habis Nang lu cara ba?
không sao đâu cái giặc sao của đấy mà sao cứ sao đó hầu chứ hầu đó sao nó xong rồi cái tên làm gì rồi Incoming voice call from the room. 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 thật là kìa phần dưới lì xanh này đây cái khoai mấy em sạc khát tăng lại hầu ra rồi chẳng bao ngâm được đấy na sẽ đi bàn mà đi na cho sao lại các là suy nghĩ em ấy thì cũng tiền nghe hay bò là na hầu ấy người sinh ngà không à nghe bên đây cũng sợ bò ngà nhưng mà mấy bún nuôi ta rồi mấy hầu bên kia nè có không có lối tiền cái này xin chú số đi sao đấy mà mấy cái xác khác liền mẹ itu mayam matang sih itu bijul lagi itu mayam next video mayam pang nasi nasi nya mayam bye bye mà thanh